Ngasigi tongan pausi singdagi lokhatpa pau khara update pijari ahanbada maruoiba pau NSCNIM amadi ZUF anigi marakta khuthongna khibagi video sing social media da viral oirakli AR na wafong naga village da saba bunker sing thugai kare kunja singa mungna kare Ukhrul district ki Sanakaithel khulda thariba popi sing Kangpokpi police na yanthatnaba changsilubada chawna muknaba thokre NRC pangthoktriba phawba census pangthokpa yaroi haina khwairambal kaithelda irang haukhre police ka mungnabada taramari sokle Ukhrul degi Imphal tamna lakiba winger ama kuki singna hijack tawraga passenger sing Mongkot Chimpu romda puraga chatkre Kuki militant singna tangkhul khunja kun rom phajin khibadagi Ukhrul district ta chawna ungkhatnabagi phibam lakle Wafong Naga village ta Assam Rifles na nongmai kapsilakpada khunja sing penadre Naga area dagi Assam Rifles lokthoknaba Naga loop singna demand tokre Kuki militant singbo Central Security Force singna chawgatlaga chatharakliba thawong sing yaningdaba utuna lakliba March 15 da miyamgi oiba khongsat ama chatlagani haina asang kasarna phongdorakli siraba patient ta oxygen hapsilaga ICU da thamlaga sel tanba leite haina Seja hospital na phongdorakli lakhiba nongmai lising taruk kungi manungda lokhotkedaba lising ama watli haina Home Minister Govindas na phongdokre CM na phongdokhibada ECI ga paw phawnare SIR loiraga census tawgadabana matam khara watli haikre henna akanba khongjang changsinnaba sem sare haina ZFD na phongdorakli Kuki maitei anigi marakta thokhiba irang lengakna matam chana laksillamlabadi makha sangtharamloi haina MLA S Rajena phongdokre Thawai Kuki village da nomai kapsilakpa yaningdaba phongdorakli Ukhrul Imphal lambida Kuki singna phajin khiba mijam sing thadok hannaba CM da wakatkre Iran da landaba numit nini khakta da US na lupa billion samanga tara manga chading tokre Wafta award phanglakhraba bung film gi actor Gungul Kipgenbu amukogi president asamba khudol piduna taramna okre Senapati da combined force na naga community gi mioi ahum OPM kg tara point humdoi ga konana fagat kre Manipur gi lambi thong phagat hanabagi damakda PMGY amasung PWD gi damakki makhada lupa crore Chamapan taramari remark tawduna thamkre haina CM na phongdokre Adomna hojik yengberiba channel asi Kanglei Pauthang YouTube channel ni channel asida iramdam amadi mapalamgi maru oiba pausingi update taba amadi yengba phangbigani channel asina pau upload tawrakpa matamda adomgi device da notification uba phangbinaba amadi channel asibu pungning thogatbiba oina sungsoi soidana subscribe tawbiduna bell icon nambiyu haijabaga loinana Hojik pausing amuk sandongna pijari ngasidagi numit kharani gi mamangda NSCNIM amadi ZUF militant anigi marakta khot thongna khibagi video sing social media da hojik viral kanna oirakli hojik phawbagi oina khot thongna khiba aduda NSCNIM amadi ZUF militant anigi marakta kaya yamna asi ana amadi asok apan yaukhrabage haibagi chapchaba paw phangba leitri Kuki Khulai Paiba Singna Kangpokpi District ki Hausong Subdivision Headquarters ki Manung Chanba Wafong Naga Khulda Toina Etek Tawbagi Thawong Sing Chatharakpa Sing Thengnanaba Haiduna Village Guard Singna Saba Bunker Sing Ngarang AR gi team ama laklaga thugaikre Bunker adubu thugainaba honabada khunja singa akanba mongda muknakhi adubu AR na ngamduna namduna bunker adu thugaibata natana naga volunteer kharasu phaduna pukre hari thodok aduga mari lainana Joint Tribe Students Association na thadorakpa Gerald amagi matung inna Nagasingi maikidigi ngasi phawba security force yauna kanagumba amatada nongai kapagi thodok laikide adubu AR na matam chupada lujadaba thong kaya chathaduna lairi ngarang numidang pung 12 rom tabadasu Assam Rifles ki kangbuna khul aduda nongmai round kaya kapsinduna ka henba thong kaya su chathaki hari AR na Kuki area da sariba bunker singdi kari amata yekhai thugaiba tawba laite Kuki militant singna volunteer saduna afaba makhal ki khulai sing Paiduna Wafong area da Phongna lambi sorokta chatbada AR na kari amata tawba laite mamangda su khul asida saba volunteer gi bunker AR na thugaiba laikre Nagasingi maikaidagi santi thamna ba honarabasu AR gi maikaidagi ngaiyak laitana khunja singda target tawbagi thawong sing chathai haina pendaba phongdorakli
State asigi maru oina singi district singda pak sanna popi thariba sing security force na mangan takhanaba honabada territorial dispute na maram oiraga chayetnaba kaya thokpana khumang yangsinba ngamdre hariba thodok asigi manung channa ngarangsu ukrul district ki sana kaithel khulgi chingthakta pak sanna thariba popi pambi sing kangpukbi police ki team na changsinduna yanthatnaba honabada mafam adugi khunjat singa district boundary lansinna changlaklaga popi yanthatpa yaroi haina police amasung kuki khunjat singi marakta chauna muknaba thokre popi thariba farm adu maktada police amasung kuki khunjat singi marakta muknaba aduna maram oiraga popi pambi sing yanthatnaba honabada apanba thokre thodok aduga mari lainana social media da thagalakiba video footage amada popi yanthatpa chatliba kangpokpi police ki personnel amana phongdokibada makhoina popi yanthatnaba honabada sana kaithel gi khunjat singna atingba pire masigi matangda sarkar gi mari lainaba authority gi maikei chapchaba ama haibiro police na popi pambi yanthatnaba honariba asida support tawribara natraga khunja singna athingba piba asida support tawribara karigumba police na chathariba drive asi lepo hairabadi aikhoi mafam asidagi hankrage haina pendaba wafam kaya phongdoki adubu thodok asigi matangda sarkar gi maikeidagi statement amata hojik phawbugi oina tholakpa laitri official oiba police ki paw asina makatana amasung asawba amasung pendaba kaya ga loina na phongdokibada makhoi asi law enforcement authority ni maramaduna popi pambi paksana mangan takhanbagi operation chathabada makhoigi right lei hairi adubu khunja singki maikeidagi hairibana popi thariba sing paksana mangannaba honabada athingba amata leite tawbatabu hairiba thabak asi mari leinaba authority gi maikeidagi pangthokpiyu sana kaithel area asi ukrul district ki manung channa leiba khul amani mafam asida popi yanthatpa lakleba kangbu asina Kangpokpi district ki kangbuni haina Kangpokpi police na popi yanthatnaba honariba thorang adubu thingnaba honaki adungmapu thodok asigi paw phangbaga ukrul district police ki ahenba team sing mafam aduda changsinduna irang adu control tawkhre wa ngang liba matamda noina changlaga tawgibudo asi big violation ne maramde asi noi jurisdiction ngayo wait you have to let me speak ngayo aduda amada yet kanu ba yet kanu noi police na kari akhoi ge sana kai thil sut mayam lai akhoi na police na popi dissection se toraganda akhoi na dissection tawbi ganu haina moina promoting tawbi moina support tawdingai da conspiracy toraga popi plantation akhoi na kappa yadre aduna leiriba lengang na akhoi police na popi dissection tawba se moina support tawrira akhoi na tawrira sije putta munai concern authority na support to sana kai thil da laiba jun mayam sina laga akhoi chida popi dissection tawringai se moina smile apan na piba se akhoi na pare moi keno gi popi dissection da jawdoira akhoi government school da yawdoira State asida ain kaina changsilakiba mitop sing NRC tawduna khandoktriba fawba census pangthokpa yaroi haina khwairambal kaithel da just and fair delimitation JFD gi thomi sing yauna maikei kayadagi lakiba miyam amadi khwairambal ima singna irang hokre irang adu laksinna ba khonabada security force ki maikei dagi smoke bomb amadi mok bomb kapada miyoi tara mari hena asok apan nangle amaromda tagil da leiriba state academy of training su solonsinduna kongjang changsingkre khwairambal Kaithel da JFD gi thongmi sing yauna chathakiba kongjang aduda protester singna NRC pangthoktuna mitop khandoktriba phawba April amadagi haugadoriba census asi pangthokpa yaroi hojik chathariba assembly mifam asina masigi chapchabo warep ama laugadabani haiba kholaw kaya lauduna protest rally ama chatnaba honaki adubu raf amadi ahenba security kaya thomjilaktuna protest adubu thingnaba honabadagi nakal anida muknaba thoki loinana security force ki maikeidagi smoke bomb amadi mok bomb sing kapsinduna irang adu laksinaba honabada asok apan sing adu nangkhibani amaromda takyel da leiba state academy of training so launching giba khongjang changsinduna amadi mari leinaba JFD gi member mayengbam somorjit na haikibada April amadagi haugadoriba census asiga mari leinana ngasidagi state academy of training da leiriba census training center da census asibu chathagadoriba singi training piba hauragani haibagi paw phangbadagi JFD gi member singna mafam aduda thomjinduna so lonsinbagi khongjang changsinbani April dagi haugadoriba mikok thibagi thabak asi matam kharagi yaithoknaba hojik chathariba assembly budget mifam asida chapchaba warep laugadabani haina phongdoki
ngarang ayu anganbada ukroldagi imphal tamna passenger sing puraga chatkhiba winger van ama lambi asigi mongkot chefu village mayada kuki khulai paibani chingnaba singna khamlaba matungda gari aduda tonglakhiba passenger sing pulap gun point da puraga chatkre hairi thajiningai oiba pawgi source amage matung innadi ukroldagi imphal tamna chatkhiba winger van adu aina yadaba mongda khulai paiba sing aduna hijack tawkhibani gari aduda tongkhiba ahal oiraba passenger amana yamna mathawai sokna tahana mahaki imung manungda aroiba call oina tawrakhibagi matung innadi gari adu namfuda mongkot chefu village area da khamhanlaba matungda gari adu da tonglakhiba passenger khudingmak ukrul district ki manung channa leiriba apikpa kuki khul ama oiriba sankhai amasung mongkot chefu romda jungle gi charuk sing phawraga puraga chatkhi loinana khulai paiba sing aduna passenger sing adubu jungle gi charukta phawduna pukhibagi video footage singsu social media da thagat narakli adubu mari leinaba authority singi maikaidagidi official oina confirmation amata phangba ngamdri loinana kuki khulai paiba singna imphal ukrul lambi gi sangkai area da ukrul dagi imphal tamna chatkhiba winger van amada tongkhiba passenger sing lanpha oina phaduna pukhiba adu tangkhul naga longna akanba mongda condemn tawbaga loinana thodok asigi matangda chief minister na akanba mityeng changbiduna makoibu asoi angam amata yaudana thadoknaba mathau taba thabaksing paikhatpiu haina aiba cherol ama pisinkhre Okruldagi imphal tamna lakhiba tangkhul khunja kunrom sangkai kuki village da ngarang kuki militant singna phajinduna thamkhibadagi chaungna ungkhatnabagi phibam ama lakle amaromda phajinkiba khunja sing asoi angam amata yaudana rescue townaba amadi chenaba sing phanaba tangkhul naga long na chief minister Waikhem Chanda aiba cherol biduna taksinkre press da phangba pawgi matuk inna okruldagi imphal tamna lakpa tangkhul khunja kun hena imphal ukrul lambi gi sangkai kuki village da kuki militant singna phajin kre miyoi sing adu passenger service toba winger gari ama amadi lanai gari anida lakhibane miyoi sing adu imphal dagi ukrul da luongbagi thoram ama yaururaga amuk imphal da halakpada thokibani paw asina makha taraduna kuki militant singna gari ahum sangkai khul mapada namduna khamlaga gari sing adu sangkai church tamna pukhi amadi khunja sing adugi mobile phone singsu phajinki hairi amaromda thodok thopamda changsinkiba security force amadi police personnel sing masing yamlaba kuki singna thatduna mafam aduda changhandabaga loinana phajiliba passenger amadi driver singa wari sanabagi khudongchaba amata phangankhide hairi phajinkiba miyoi singi chapchaba masing hojik phawbagi oina khangba ngamdri district asigi miyamgi irang chauna thorakpa yabagi phibam leibadagi authority na oirakliba phibam sing kopna yengsinkibaga loinana ngak chenbagi akanba thabak lokhatkare amaromda tangkhul micham kun hena kuki militant singna phajinkiba adu asoi angam yaudana rescue tawbaga loinana chenaba sing phanaba tangkhun naga long headquarters na chief minister Waikhem Chanda aiba cherol piduna taksinkhibani Hausong subdivision headquarter gi wafong naga village da ngarang numidang pung 12 rom tabada Assam Rifles na naga volunteer singi bunker sing amang ata thogan batan natana nongmai round kaya su kapsinduna aki akhang pi khibabu khunja singna penadre Joint Tribe Students Association na thadok bachirol amada numidang pung 12 rom tabada Assam Rifles ki kangbuna wafong khulda nongmai round kaya kapsil lakhibada nupi angang amadi ahal singda aki akhang pi khi haibaga loinana Assam Rifles ki thong adubu kanna yaningda ba phongdorakli Assam Rifles na nongmai kapsilakiba aduda naga volunteer singi maikaidagi nongmai amata handuna kapkiba leite hairi Makha tarakpa pawda Central Security Force singna kuki militant singbu chawatlaga lamdam asida khundariba yellow purup singi mathakta chatharakliba thawong sing asibu yaningdaba utpa oina tha asigi kun mangada miyamgi khongsat ama chatlagani haina Indigenous Peoples Forum Manipur IPFM gi Chief Advisor Asang Kasarna phongdorakli wafam masi Palace Compound da leiba lamyanba sanglelda Indigenous Peoples Forum Manipur na sinduna public rally against executive action of the security and protection to Kuki militants haiba thimda pangthokiba nomagi oiba consultative meeting ga mari leinana wapamasi Asang Kasarna phongthokibane consultative meeting aduda Indigenous Peoples Forum Manipur gi Chief Advisor Asang Kasarna moderator oina saruk yakhibaga loinana Kokomi Fox UCM amuko imagi meira United Maitai Pangal Community Kokomi Women's Wing All Manipur Gorkha Manipur Union amati ima kaithel gi mihut singsu saruk yakhi Asang Kasarna makha tana phongdokhibada Indigenous Peoples
Forum Manipurna Sinduna Maru Oina Pangthokliba Consultative Meeting asi Central Forcing na ka henba thong sing chatharakliba asigi mayokta London asida khundaminariba Yellow Phurup Sing na yaningdaba utba oina lakleba March tang kun mangada Kanglage nungsup thangba chana thongdagi hauraga Naga Maitei Pangal Maitei amadi Gorkha isin inau sing saruk yaraga thangmaiban thau ground tamna santigi oiba rally ama chatlaga miyamgi oiba mifam amasu pangthoklagani pangthokadoriba Consultative meeting da saruk yakiba lamdam asigi CSO singnasu rally asi chatpada saruk yananaba warep laure haina phongdorakli Siraba patient amada oxygen hapchilaga ICU da thamduna sel tanba laiti haina Sija Hospital and Research Institute ki Managing Director Dr. K.H. Palinna phongdokre pawmisinga unabada mahakna hai lengaki hospital da thabak toba doctor sing private clinic ta practice toba yade haiba kanglol adu Sija Hospital na ngakna chali KCP PWG MC Unification na hospital asigi mathakta athingba thamlakhibadu laibak thibani medical ethics ki matung inna brain dead oiraba anaba ama sire haina lauthokpa yade laibak asida layengba ngamlaroidaba anaba sing mathanta sijanabagi ayaba piba laite Eunesia haina khangnaba thong asi lona yadaba maramna brain dead oiraba patient singsu imung manunggi apambagi matung inna masa masagi mayumda puthakhiba natraga hakchangi tongan ba kayat sing donate townabagi khudong chaba lei anabagi naknaba imung manunggi miyoi singa wari sanaraba matungda kanagumba kharadi layengba ngamlaroi khangbadagi mayumda puthakhiba yauri kanagumba kharadi laibak yengjagi haiba yaudabsu natte hospital asina sahi Nifurom ana layingi thabak tawduna lakpada medical ethics ngakna thabak tawduna hauji phawba chatli haina phongdokhi Election Commission of India ga paw faunare electoral roll gi special intensive revision hana loiraba matungda census tawgadabani maram aduna matam khara watli haina chief minister Yumnam Khemcha na Manipur Legislative Assembly gi mifamda phongdokre taranithoi suba Manipur Legislative Assembly gi taret suba mifam gi humni sanba numita demand tara mari gi discussion amasung voting on demand for grant da opposition gi lujingba ke Meghachandra na thamlakhiba kat motion singi pakhum piraduna chief minister na mathaki wafamasi phongdokhibani homgi thausu puriba Govindas konthokjamna haikibada Manipur da thokiba irang manungda lakhiba nongaising adu khomgotkedaba lising amarom tamak ngaire adumakbu lakhiba nongai masing adudagi phagallakpa nongai masingna yamna heli nongai lising taruk kun lakhibada hauju phawbada phagallakpa ngamkhibana nongai lising taret chamari kuntra taret ni bordergi area oirabanina miyamdagi nongai Miramdagi nongmai kaya marum pusilai hainaribasing asi achumba oigani census ki matangda Govindas konthokjamna haikibada kumjalising ani kulhumdoigi me ahumdagi thoklakkiba laibak thiba thodok aduna maram oiraga census ningthina tawba yaroi haibasi wakhal tabaga loinana party manungdasu government ki level thasu kanna nainajari lising ani amagi census ta Supreme Court yaunakhiba adugumna handaki census asidadi yahondanaba kari tawba yagadage haiba kanna yengsilli illegal immigrant sing khandokbagi matangda mahakna hai hana committee ama semduna thabak haurabani adubu thokhiba irang aduna mapung ifa phakhidre haujikti center na su mateng yamna pangle biometric loba ngamkhai paringda security thamba mobile check posting hangdokpa flag march chatpa amadi patrolling na chingba chatpa emergency drug amasung illegal immigrant sing changhandana ba khonari malengi drug cartel sing manungda Manipur da su maming yauri drug ti fari aduga kingpin di phaba ngamde phananaba yamna kanna honari haina phongdokhi NRC natraga masiga manaba kanglol ama chana handuna mitop khandoklaba matungda state asida census tawhangani haibagi chapchaba pawkhum kendra khudingmaki MLA singna pihannaba magi miyamna thodang lobiyu haina Just and Fair Delimitation JFD gi Finance Secretary Sunil Karamna miyamda appeal tawrakli loinana miyamna haijaba asida lengakna tabidrabadi ngarang changsinkiba khongjang asidagi hena akanba khongjang changsinnaba sem sare haina lengakta section wat thamlakli Wangkaida Laiba Chukki Office da Pangthokiba Paugi Mipam Amada Sunil Karamna Haiki Manipur da Mitop Khandok Tringegi Mamangda Census Tauba Miyamna Pamde Haiduna Lengak Asida Center gi Luchingba Singna Haijarubada Mathona Lainaba
democratic oiba mongda changchilakpa khongjang ama masing yamlaba security force na tear gas kaptuna miyoi kaya asok apan nanghanba asimak akanba mongda condemn tawi loinana JFD na ngasi phawbada lengak asida taksinduna lakleba manipurda census tawdringai mamangda mitop hana khandokpa natraga lamdam asida NRC natraga masiga manaba chana kanglol ama chanaraba matungda state asida census tawina ba haijaduna ta lakhiba asi lengak asina tabidaba tarabadi changsin kiba khongjang sing asidagi hena chawba hena kanba khongjang changsinnaba sem saduna leiri haina phongdokhi Haukiba chahi lisingani kulumdoi me ahumdagi horakhiba kuki amasung maitei anigi marakta thokiba irang adu lengakna matam chana laksillamlabadi makha sangtharamloi misi mina thoklamloi haina lamchang kendragi MLA S Rajen na phongdokre kanglukki irang adugi manung ingkumja lisingani kunmarigi November 5 da soibadagi Kangpokpi district ki gamki phaida changsinkhibadagi amuk hanna halakhidraba Abinash Maibam amadi Anthony anigi nongna saba mitamgi maikum hangdokpagi thoronga mari leinana lamchang akham lampakta pangthokiba thoromda MLA Rajena wafam asi phongdokladuna makhata na haikibada leibak asigi tungi yumbi oirakadoriba naha kaya ama masa masagi phurup kannabagi damak chongthoraktuna lan choknakiba adu laingaki thoksilda asoiba khara laikibadagini lal aduda mama kayagi matha nungdagi macha kaya munbikhre nupi oibi kaya amana mapuroiba kainakre pumnamak asi ningsing lubada thamoi sokna nungaitaba phawri karigumba matam adugi lengak mapuna matam chana nakal aningmakta security thajinduna irang adu control tawramlabadi makhatana irang asi yona sangtharamloi laibak thiribadi lengakna matam chana action lohogdabana misi mina kaya thokibani adubu ngasidi nongoi kapnaba lepkhre relief camp ta changjafam loriba IDP sing ayamba mahausagum khunda leitaba haunakhre adubu kuki amasung maitei phurup anigi maraktadi ngasi phawba gap amadi adumak leiri kuki singna tampakta kumlakpa ngamdri masiga chap manana maitei singna su singda chatpa ngamdri adubu handak semkhiba anoba lengak asinadi nakal animak chantainanaba kanna honari matam khara changlabasu soidana mai pakpa ngamgani haibagi thajaba lei haiki Thawai Kuki village da low uduna leiba miyoi singda tangkhul volunteer singna nongmai kapsilakibagi thawongbu Sangkai village authority na akan mamongda yaningdaba phongdorakli village authority gi secretary na thadorokpa cherol amana hai tangkhul volunteer singna labukta low uduna leijaba micham miyamda nongmai kapsilakbaga loinana khunja singi lawtang sang sing kaya marumsu amang ata thokallamki amang ata thoklaba lawtang sang semjin chajinnaba Chatkiba miyoi anida tangkhul volunteer singna nongmai kaplakhibani hairiba miyoi ani adu hojik phawba thiba khangdana leiri tangkhul singna nongmai kapsilakpada soklaba thawai Kuki village ki khunja ama sokpadagi hojik laikana duna leiri thiba khangdana leiriba khunja sing adugi khongul liba oina miyoi kaya thoraktuna lambida cheliba gari sing thingbagi khongjang changsilli lengaki mari lainaba authority na hiram asida akhanaba miyeng changbiduna phajin kraba miyoi ani asoi angam yaudana thaduk anaba thorang lakhotpiu hairakli Donald Trump administration na Iran da landabada ahanbagi numit nini khaktada lupa billion chamanga tara manga chading tauki hairiba chenpam asi missile drone bomb na chingbada sijinnakibani lanmi sing hondok honjin tawbagi matangdadi chenpam asi yaudri haina Washington Post ki report na hairi report asigi matung inna Iran da landabagi thong asida sel kaya hena changbana maram oiraga US Congress ki member kharana lan lebhan ningbagi wafam phongdorakle Trump administration nadi handaki lan asida America gi afaba khulai kaya marum sijinnakibana yamlaba chenpham ama arembada mangjare haibo wafam asi yaningdaba phongdokki Pentagon gi chief spokesperson Sean Parles na phongdokkibagi posta hojik defense Department da langa mari lainana awatpa amata leite Iran ga songnariba lal asi makhatana adumak songnarabasu Defense Department da thoidokna khudong chadaba amata mayokna roi hairi February 19 da US amasung Israel na Iran da attack chathaba hek haukibaga loinana afaba makalgi air defense interceptor amadi Tomahawk
Trius missile na sing khangdana sijinakre lal asibu mapung oina yengsiliba US Central Command ki report matung innadi hojik phawbada afaba makhal ki khulai lising ani hena sijinaduna Iran gi maru oiba mafam lising manga rom henbada attack chathakre hairi lan gi pibam rusilakpana maram oiraga Trump administration na chayol asigi manungda supplementary defense budget ama Congress ta pukhatnaba thorang tawri dollar billion kaya marungi oiba budget adu Congress na ayaba pirabadi atenba matamgi manungda pirabadi lan ngamduna Iran gi mafamda ayamba mapung phana mang takhanba ngamlagani hainasu US Central Command gi report asina phongdokle Malemgi lemjaningai oiraba film maker Lakshmi Priya Devi na direction piba aduga Excel Entertainment na puthokpa film gi BAFTA award phanglakraba Manipur film Bhungi actor Gungun Kipgen amadi mahaki imong manunggi miyoising yauna chaliba March ki tang 3 ki nungthilpung manga makhai taba matamda laibak asigi capital city oiriba Delhi gi Basan Kunja promoted PVR Cinema Hall mamangda All Manipur United Clubs Organization gi President gi Thaupuriba Sanjoy Sorokhaibamna amuko gi mahut sinduna achamba lengyan amadi momento khudol tamduna taramna okhre haina amuko gi Secretary Publicity gi Thaupuriba Haisnam Foreign mangangna press ta thadokpa chirol asina hairakli State asida drug ki mayokta security force na leptana chatharakiba campaign gi manung channa ngarang tang tarada Manipur police amasung tarataruk suba Assam Rifles ki combined team amana Senapati district ki Naujai area dagi Naga community gi miyoi ahum OPM kg 10.63 ka konana phare hari pau asigi matung inna akhanaba intelligence ki akaknaba pau phangbadagi Manipur police amasung Assam Rifles ki joint team aduna ngarang nungthilpung mari makhai rom tabada Senapati district ki Maram Police Station dagi nongpok lomda kilometer ahum lom chatlaga leiba Naujai area da registration number yaudaba gypsy ama singnabadagi khamduna check tawki maduda gari adugi manungda OPM kg 10.humdoi lotchillaga yaurambadagi phagatki makhatana gari adugi driver Sirarakhong village dagi Yaronso Ramsang sahi kuntaruk amasung ko passenger oiba Ukrul district ki Tainem village dagi Chanraingam Khai sahi kuntra taret phaki thodo aduga matung tarakpada Senapati gi SDPO na lead toba kangbu amana drugsing adubu launaba honaramba mau karongdagi ke Lucy sahi humdoi kauba amasu phagatle drugsing adubu thariba puthok posin tawriba amasung madubu launaba honaramba musing phagatkiba asina state asida ain kaina narcotics trade chathaduna naha oiriba mirolsing amasung society asi marupangna manganaba honai haibadu mayek sengna laraba khudam ama oire Chief Minister Yumnam Khemchan Singh na House da government asina state asida lambi thong amasung connectivity mapung phana phagat hannabagi damakta priority piduna Pradhan Mantri Gram Sadak Yojana PMGSY amasung Public Works Department PWD gi makhada lupa crore 513 remark tawduna thamkhre haina phongdokre House da budget estimate 2023 puthokladuna Chief Minister Y Khemchan Singh na makha taraduna haikibeda Ministry of Road Transport and Highways, Ministry of Development of Northeastern Region gi the Northeast Special Infrastructure Development Scheme amasung the Special Assistant to Status for Capital Investment singdagi thadarakpa fund sing asina allocate tawriba fund asida hapchinduna chawkhat thorangi thabak sing asi Ningchina paikhatpa hokre amadi anoba project sing paikhatnaba sem chaba hore haiki Congress ki opposition leader amadi Wangkhem AC gi MLA ki Megha Chandra Singh na general discussion da hangkiba wahangi paukhum Piraduna Chief Minister na hai Manipur gi oina center na PMGSY phase 1 and phase 2 project asigi oina lupa crore samari kuntra hojik phawba kaitharakpa leitri haiki aduga hanagi Chief Minister oiramba o Ibobi Singh na governor gi address kamari lenana motion of thanks discussion gi saruk yaraduna hangkiba wahangi pakumda Chief Minister na makhatan hai Manipur gi state ki oina PM GSY phase ama amadi phase ani project sing center na kakhiba leite adubu union minister singa phongdorakpagi matung inna thoklebe irang asina lupa crore yankhai romgi machinery sing mai thaduna amang ata thokre haina phongdokhi
ꯃꯈꯥ ꯇꯥꯔꯛꯄ ꯑꯔꯣꯏꯕ ꯄꯥꯎꯗ ꯖꯄꯥꯟꯗ ꯃꯍꯩ ꯇꯝꯕꯅ ꯍꯥꯏ ꯑꯦꯀꯥꯗꯦꯃꯤक ꯁ꯭ꯇꯦꯟꯗꯔꯗꯇ ꯅꯠꯇꯅ ꯇꯦꯛꯅꯣꯂꯣꯖꯤꯀꯦꯜꯂꯤ ꯑꯦꯗꯚꯥꯟꯁꯃꯦꯟꯠꯒꯤ ꯈꯨꯗꯣꯡꯆꯥꯕ ꯀꯌꯥ ꯀꯥꯟꯅꯕ ꯀꯌꯥ ꯐꯪꯒꯅꯤ ꯍꯥꯏꯅ ꯗꯥꯛꯇꯔ ꯀꯣꯖꯤꯃꯥꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯀꯣꯔꯤꯌꯔ ꯑꯣꯄꯣꯔꯆꯨꯅꯤꯇꯤ ꯐꯣꯔ ꯏꯟꯇꯔꯅꯦꯁꯅꯦꯜ ꯁ꯭ꯇꯗꯤꯖ ꯏꯟ ꯖꯄꯥꯟ ꯍꯥꯏꯕ ꯍꯤꯔꯝꯗ ꯗꯤ.ꯑꯦꯝ. ꯌꯨꯅꯤꯚꯔꯁꯤꯇꯤꯒꯤ ꯏꯟꯇꯔꯅꯦꯁꯅꯦꯜ ꯑꯦꯐꯤꯌꯔꯁ ꯁꯦꯜꯅ ꯁꯤꯟꯗꯨꯅ ꯅꯣꯡꯃꯒꯤ ꯑꯣꯏꯕ ꯀꯦꯔꯤꯌꯔ ꯀꯟꯁꯜꯇꯦꯇꯤꯚ ꯋꯥꯔꯛꯁꯣꯞ ꯑꯃ ꯌꯨꯅꯤꯚꯔꯁꯤꯇꯤ ꯑꯁꯤꯒꯤ ꯁꯥꯏꯟꯁ ꯕ꯭ꯂꯣꯛꯇ ꯄꯥꯡꯊꯣꯛꯈ꯭ꯔꯦ꯫ ꯊꯧꯔꯝ ꯑꯗꯨꯗ ꯗꯤ.ꯑꯦꯝ. ꯌꯨꯅꯤꯚꯔꯁꯤꯇꯤꯒꯤ ꯚꯤ.ꯁꯤ ꯄ꯭ꯔꯣꯐꯦꯁꯔ ꯗꯕꯜꯌꯨ. ꯆꯟꯗ꯭ꯔꯕꯥꯕꯨ, ꯍꯧꯁꯦ ꯌꯨꯅꯤꯚꯔꯁꯤꯇꯤ ꯆꯤꯌꯣ, ꯇꯣꯀꯤꯌꯣ, ꯖꯄꯥꯟꯒꯤ ꯚꯤꯖꯤꯇꯤꯡ ꯐꯦꯂꯣ ꯗꯥꯛꯇꯔ ꯅꯣꯕꯨꯌꯣꯁꯤ ꯀꯣꯖꯤꯃꯥ ꯑꯃꯗꯤ ꯕꯦꯅꯥ ꯏꯟꯗꯤꯌꯥ ꯄ꯭ꯔꯥꯏꯚꯦꯠ ꯂꯤꯃꯤꯇꯦꯗ ꯗꯦꯜꯂꯤꯒꯤ ꯃꯦꯅꯦꯖꯤꯡ ꯗꯤꯔꯦꯛꯇꯔ ꯇꯔꯨꯑꯥꯀꯤ ꯕꯟꯇꯨꯋꯥ ꯔꯤꯁꯣꯔꯁ ꯄꯔꯁꯟꯁꯤꯡ ꯑꯣꯏꯅ ꯁꯔꯨꯛ ꯌꯥꯈꯤ꯫ ꯊꯧꯔꯝ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯍꯧꯁꯦ ꯌꯨꯅꯤꯚꯔꯁꯤꯇꯤꯒꯤ ꯆꯤꯌꯣꯗ ꯇꯣꯀꯤꯌꯣ, ꯖꯄꯥꯟꯒꯤ ꯚꯤꯖꯤꯇꯤꯡ ꯐꯦꯂꯣ ꯗꯥꯛꯇꯔ ꯅꯣꯕꯨꯌꯣꯁꯤ ꯀꯣꯖꯤꯃꯥꯅ ꯃꯄꯥꯟ ꯂꯩꯕꯥꯛꯇ ꯆꯠꯇꯨꯅ ꯃꯍꯩ-ꯃꯁꯤꯡ ꯇꯝꯕꯒꯤ ꯀꯥꯟꯅꯕ ꯀꯌꯥꯒꯤ ꯃꯇꯥꯡꯗ ꯃꯌꯦꯛ ꯁꯦꯡꯅ ꯊꯝꯈꯤ꯫ ꯃꯔꯩꯕꯥꯛꯇ ꯃꯍꯩ-ꯃꯁꯤꯡ ꯇꯝꯕꯅ ꯃꯍꯩꯁꯤꯡ ꯑꯗꯨ ꯏꯟꯇꯔꯅꯦꯁꯅꯦꯜ ꯑꯦꯛꯁꯄꯣꯖꯔ, ꯂꯩꯕꯥꯛ ꯑꯅꯤꯒꯤ ꯂꯩꯔꯤꯕ ꯀꯜꯆꯔꯁꯤꯡꯒꯤ ꯈꯦꯠꯅꯕ ꯑꯁꯤꯒꯤ ꯃꯔꯝꯗ ꯃꯃꯨꯠ ꯇꯥꯅ ꯈꯪꯕꯇ ꯅꯠꯇꯅ ꯒ꯭ꯂꯣꯕꯦꯜ ꯀꯦꯔꯤꯌꯔꯒꯤ ꯈꯨꯗꯣꯡꯆꯥꯕ ꯀꯌꯥ ꯑꯃꯁꯨ ꯄꯤꯔꯤ꯫ ꯖꯄꯥꯟꯗ ꯑꯋꯥꯡꯕ ꯊꯥꯛꯀꯤ ꯃꯍꯩ-ꯃꯁꯤꯡ ꯇꯝꯕꯅ ꯖꯄꯥꯟ ꯌꯨꯅꯤꯚꯔꯁꯤꯇꯤꯒꯤ ꯑꯋꯥꯡꯕ ꯊꯥꯛꯀꯤ ꯑꯦꯀꯥꯗꯦꯃꯤꯛ ꯁ꯭ꯇꯦꯟꯗꯔꯗ ꯑꯗꯨ ꯈꯛꯇ ꯅꯠꯇꯅ ꯇꯦꯛꯅꯣꯂꯣꯖꯤꯒꯤ ꯑꯦꯗꯚꯥꯟꯁꯃꯦꯟꯠ ꯑꯃꯗꯤ ꯁꯦꯐ ꯁꯣꯁꯥꯏꯇꯤ ꯑꯃ ꯑꯣꯏꯅ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯔꯤꯄꯨꯇꯦꯁꯟ ꯀꯌꯥꯁꯨ ꯐꯪꯒꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯑꯇꯣꯞꯄ ꯂꯩꯕꯥꯛꯁꯤꯡꯗ ꯂꯩꯔꯤꯕ ꯃꯍꯩ ꯁ꯭ꯇꯗꯤ ꯗꯦꯁꯇꯤꯅꯦꯁꯟꯁꯤꯡ ꯑꯗꯨꯒ ꯆꯥꯡꯗꯝꯅꯕꯗ ꯖꯄꯥꯟꯗꯅ ꯍꯦꯟꯅ ꯀꯥꯟꯅꯕ ꯀꯌꯥ ꯐꯪꯕ ꯉꯝꯒꯅꯤ꯫ ꯖꯄꯥꯟꯗ ꯂꯩꯔꯤꯕ ꯍꯧꯁꯦ ꯌꯨꯅꯤꯚꯔꯁꯤꯇꯤ ꯑꯁꯤꯗ ꯏꯪꯂꯤꯁ ꯑꯃꯁꯨꯡ ꯖꯄꯥꯅꯤꯖ ꯃꯤꯗꯤꯌꯝꯗ ꯗꯤꯒ꯭ꯔꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯤꯡꯒꯤ ꯈꯨꯗꯣꯡꯆꯥꯕ ꯀꯌꯥ ꯂꯩꯔꯤ ꯍꯥꯏꯔꯗꯨꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯃꯍꯩꯔꯣꯏꯁꯤꯡ, ꯃꯔꯨꯑꯣꯏꯅ ꯃꯅꯤꯄꯨꯔꯗꯒꯤ ꯃꯍꯩꯔꯣꯏꯁꯤꯡ ꯖꯄꯥꯟꯒꯤ ꯍꯧꯁꯦ ꯌꯨꯅꯤꯚꯔꯁꯤꯇꯤꯗ ꯃꯍꯩ-ꯃꯁꯤꯡ ꯇꯝꯍꯟꯅꯤꯡꯕꯒꯤ ꯑꯄꯥꯝꯕ ꯀꯌꯥꯁꯨ ꯐꯣꯡꯗꯣꯛꯈꯤ꯫ ꯂꯣꯏꯅꯅ ꯃꯈꯥ ꯇꯥꯅ ꯖꯄꯥꯟ ꯑꯃꯁꯨꯡ ꯃꯅꯤꯄꯨꯔꯒꯤ ꯃꯔꯛꯇ ꯍꯦꯟꯅ ꯑꯐꯕ ꯑꯅꯛꯄ ꯃꯔꯤ ꯊꯝꯕ ꯄꯥꯝꯕꯒꯤ ꯑꯄꯥꯝꯕꯁꯨ ꯐꯣꯡꯗꯣꯛꯈꯤ꯫ ꯊꯧꯔꯝ ꯑꯗꯨꯗ ꯗꯤ.ꯑꯦꯝ. ꯌꯨꯅꯤꯚꯔꯁꯤꯇꯤꯒꯤ ꯚꯤ.ꯁꯤ ꯄ꯭ꯔꯣꯐꯦꯁꯔ ꯗꯕꯜꯌꯨ. ꯆꯟꯗ꯭ꯔꯕꯥꯕꯨꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯗꯤ.ꯑꯦꯝ. ꯌꯨꯅꯤꯚꯔꯁꯤꯇꯤꯒꯤ ꯏꯟꯇꯔꯅꯦꯁꯅꯦꯜ ꯑꯦꯐꯤꯌꯔꯁ ꯁꯦꯜꯅ ꯁꯤꯟꯗꯨꯅ ꯄꯥꯡꯊꯣꯛꯂꯤꯕ ꯏꯟꯇꯔꯑꯦꯛꯁꯟ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯁꯤ ꯃꯔꯨꯑꯣꯏꯅ ꯌꯨꯅꯤꯚꯔꯁꯤꯇꯤ ꯑꯁꯤꯗ ꯇꯝꯂꯤꯕ ꯃꯍꯩꯔꯣꯏꯁꯤꯡꯅ ꯃꯈꯥ ꯇꯥꯕ ꯁ꯭ꯇꯗꯤꯖ, ꯔꯤꯁꯔꯆ ꯋꯥꯔꯛ ꯑꯃꯗꯤ ꯀꯦꯔꯤꯌꯔ ꯑꯣꯞꯁꯟ ꯁꯦꯂꯦꯛ ꯇꯧꯕꯗ ꯃꯇꯦꯡ ꯑꯣꯏꯔꯒꯅꯤ꯫ ꯍꯧꯖꯤꯛ ꯃꯇꯝꯗꯗꯤ ꯅꯣꯂꯦꯖ ꯑꯁꯤ ꯃꯐꯝ ꯑꯃꯠꯇꯗ ꯀꯟꯐꯥꯏꯟ ꯇꯧꯗꯨꯅ ꯊꯝꯕ ꯌꯥꯗꯦ꯫ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯅꯣꯂꯦꯖ ꯍꯥꯏꯕꯁꯤ ꯑꯃꯒ ꯑꯃꯒ ꯑꯦꯛꯁꯆꯦꯟꯖ ꯇꯧꯅꯗꯨꯅ ꯀꯣꯂꯥꯕꯣꯔꯦꯠ ꯇꯧꯕ ꯃꯊꯧ ꯇꯥꯏ꯫ ꯀꯣꯂꯥꯕꯣꯔꯦꯠ ꯇꯧꯕ ꯃꯇꯝꯗꯗꯤ ꯅꯥꯀꯜ ꯑꯃꯗ ꯂꯩꯔꯝꯕ ꯅꯣꯂꯦꯖ ꯑꯗꯨ ꯅꯥꯀꯜ ꯑꯃꯗ ꯂꯧꯕ ꯌꯥꯏ꯫ ꯑꯁꯨꯝꯅ ꯃꯍꯩꯔꯣꯏꯁꯤꯡꯅ ꯃꯁꯥ ꯃꯁꯥꯒ ꯆꯥꯟꯅꯒꯗꯕ ꯀꯦꯔꯤꯌꯔ ꯁꯦꯂꯦꯛ ꯇꯧꯕꯗ ꯉꯁꯤ ꯄꯥꯡꯊꯣꯛꯂꯤꯕ ꯏꯟꯇꯔꯑꯦꯛꯁꯟ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯁꯤꯅ ꯑꯆꯧꯕ ꯀꯥꯟꯅꯕ ꯑꯃ ꯑꯣꯏꯔꯒꯅꯤ ꯍꯥꯏꯈꯤ꯫